ngasi ayuk phongbachi phongsingdagi maruiba paw khar khangatcharaga myamda share tawjage ahanba pawsidi myam Manipur da khangnaba mi leiramloi June 19 gi thodoktu myam hauji June 19 thokiba thodoktu aduki mati kuiraba matamni ado hauji myam adugi update mat lae sigi update si myam da share tawjage June 19 gi ngamkhai kanbagi ihauda misam 13 hatkibagi CBI na closure report thagalakle India government amadi NACN IM gi 6 fair agreement Manipur da satna halakpagi mayokta kumjai English anika amagi June 19 horokiba miyam gi ihauda amom rajan amasum atopa miyoi 13 sasinaba khut thoknabada hatkiba thaudo adugi closure report ngasi CBI SIT na judicial magistrate Imphal West gi wayal sangda pikhalakre CBI gi submission aduga mari lainana court na extrajudicial execution victimized families Association ibamda numit aduda thokiba thaudo aduda laikhidraba miyoising imung manunga paw phawnaduna mari lainaba hearing sathanaba khangankhre CBI SIT gi closure report aduna pallibadi kumja English aniga amagi July 19 da nongmai kapagi thaudo ani thokhi ahanbagi thaudokna Rajbhawan gi makha thangba gate gi mangda thokibani amadi akon maduna chief minister gi bungalow gi complex da thokibani Thaudo ani aduga mari lainana mathang sitna city police amadi Imphal West police station da FIR amamam register tawki adumainama FIR ani adu amatta oina punsinaki hairi 6 fair extension adubu yaningdaba phongdoktuna nomit aduda Imphal gi tongan ba mafam kayadagi nupa nupi lising ahum dagi lising mari punsinduna Rajbhawan amadi minister gi bangalo mamangna khongjang sangsinki Miyam gi iho adubu lakshinanaba Imphal West District Magistrate na CRPC gi section samagat nipuga mari laukthokuna honaki adumoinamak miyam aduna security tamna nung thomjinba horakiba amadi irang kan khalakpadagi police na lakshin mangamkhide sairak aduda mafam aduda duty takiba magistrate na miyam adubu angamba pambai sijinaduna tan khainaba aiba order thoki haina FIR aduna palamki CBI na makata na thijinbada matam aduda Imphal da miyam gi ihau amadi irang sing kanman kibana Imphal sar asi sector oina khaidoktuna police na law amadi order ngaktana ba honaki loinana matam aduda miyam gi maikaidigi makhal makha kaya gi khongjang lepa laitana sangsinki state police na miyam gi ihau sing adu lakshinba ngaknabagi CRPF ki mateng lauduna irang laksinki nomit aduda mathau tawkiba commander singi maikaidigi ahenba security piraknaba haijarakpadagi CRPF ki Marfuga Matusuba Battalion Tarakiba Laki Duty Magistrate na order pibagi matung ina CRPF na maike ahum gi miyam marakta nongmai kapsinki nongmai round kuntraga teret rom kapsin bagi miyam tillibadu kaiki haidi nongmai kapagi thaudo adu thoktungai mamangda maike kyadagi lakhiba miyam aduna lainga ki oiba loisang kya ama mai thaba horakpadagi police na tear gas cell masing khangdana kapa amadi lisai sizinaduna phusai basu laikhrabane thaudo adugi witness laitraba maramna asiba haksang sing adu karamba phibam amadi mafamda leiramki karamba security na nungmai kapki amadi nungmai marur sing adu karamba personnel sing da issue tawkibano haiba chapsana khangmangamkhide maramasina numit aduda miyamgi iho adu kanman kibana lenga ki mari leinabasingna kanna honabada police na mafam marang khangdana nungmai kapkiba oigani mahakna investigation chathabada Thaudo thokiba sahi kunrom surakpa amadi witness ki matam hen kibana police amadi CRPF na thaudo adugi maru oiba record amadi witness amata puthokpa ngamkhide taigumusung thaudo adugi wari amadi documentary singdagi phangba khudam changdamgi matung ina numit aduda miyamgi ihau adu kanman kibana ihau adu bulaksinana batangai phadana security na numai kapkiba oigani karamba personnel na karamba thawang sathaki haiba khangmangamdaba maramna sienabani hairiba CRPF personnel sing adugi marakta prosecution sanction tawbagi khudong saba leitre noinana thaudo adugi langla langjin marik sumna phangmangamdaba masum CRPF ki karamba personnel na karamba ka henma thawang sathaki haibagi khudam changdam phangdaba maramna evidence thigatpa mathau tari haina CBI na CRPC gi section samaga humdraga humdogi makhara cross report adu pikhatkibani haina spokesman makha tari Atopa paw manamo mamangi government sangaramba building haujiki government maming onthoklamle MSF Jiribam district headquarter gi babu parada lairiba PWD gi guest house asi mamangi congress government matamda matamandugi works minister Dr. KS Ratan Kumar na kumja English ni gatara humdogi February 3 sangaduna miyamda sinaram krabane adubu angak poina guest house asigi awang thangmada leiba foundation stone da model residential school haina thajilaga under PMG BB
Kelet YN Biren Singha, Chief Minister Manipur, in presence of Asauddin MLA Jiribam on 28 August 2020, implemented by MOBEDS Manipur Haina Thaduna Leramle. Manipur Student Federation MSF District Committee Jiribam President A Rajib Meitaina ngasi nungthil paumising da hai PWD gi guest house asi mamang Congress government leading in the Saba loiduna English in the Tarahum the February Tereta Sangakrabani adobo guest house asigi awang thang model labor foundation stone the ED Badugi Marat Matakta Hausiki BJP no Lusimbo government asina minority affairs department ki Makara foundation stone for construction of model residential school and Jiribam Haina Tajinduna Tambasi Angakapui adobo ngasi nungthildadi hanagi mathakta napsilamba isilamba du lokthoklamle mahakna makhata na hai hana urep uyung tamduna PWD guest house haina sangakraba amadi guest house oinasu sijinariba mafam amada model residential school at Jiribam under PMJBK led by Shri Nangthongbam Biren Singha Honorable Chief Minister Haina plastic paper amada iraga napsilamba si nungaiti amadi asigumba si tahoningde Jiribam the model residential school sagani haibasi taramna oi tawbatabu mafam kadaida sagadoribano haibado mari lenaba authority na mayak sengna khangan pamthoi ngasi paumising unaba aduda working president Sabir Ahmad amadi General Secretary A Ratan Singha su saruyaki hena poksisina makatari Marak Thana Mapan Yoba Maru Eva Pongtanga Mam the Shadow Zagay, Uttar Pradesh that Masagi say Taramari Shurabi, Masano Miron Biama, Mapana Hat Cray, report, Sagagi Kai Kumnaba Manghali, Hai Bigi Mihat Oigini, Singnaba Tado Amada, Miron Bi Masano Pina, Mana Miroliba Angang Adugi, Mapakanano, Haibadu, Haidu, Haibayaki, Drabagi Tunda, Nupi Masa Adugi Mabungi, Matinga Loinana, Mahaki Mapana, Masagi Sahi, Taragamari Shurabi, Dalit Nupi Masa Ama Hat Cray, Taudo Asi, Sidaoli area da. Dulhapur khungang da makok kakthaba nupi masa amagi haksang adu khunja singna thengna kiba ngarang lai papok ponomita khanglakibani haina Superintendent of Police S Anandana ngasi pawgi agency PTI da haiki madu thijinbada mahak thatar mirole haiba khangki ma kanagumba amaga mari leina kiba oigani haina makhon singnaki miyat asi sagagi izat manghanbagi matangdagi thokpa oigani amasum nupi masa adugi mapa adu wohang pong sathari haina police officer aduno haiki September kunga marida nupi masa adobo imung na police da satkidi haina mapa aduna police da pungdokhi nupi masa adugi mapa gi matungina maki masa nupi adu mirole amasum mari lainariba nupa adugi maramda mahakna mangonda hangmada mahakna magi maming pungdoku yakide madudagi mahakpu makhuri melaga hatkibani hairi equis aduna masa nupi adubu mahaka mari lainariba nupa aduda luhongba pamki haina police officer aduna haiki Maki masana piedu buhala batungda mangak adusu kakthala batungda nala amagi manakta mahaki haksang adu hondoklamki haina SP aduna haiki thaudo adugi matungda nupi masa adugi mabung adu risien kre aduga mahaki mapa adu phawkibane aikhoina nupi masa adugi mapa amasum mabung anima IPC gi section 302 amasum 201 gi makhada case lakhale haina mafam adugi police ki wanganglo eman haiki Haujuk police na nupi masa adubu miron hankiba miyo edugi masa khangnabasu hotnari hiram adugi matangna thijinbagi thaba amasa thari haina mahakna haikian spokesman makhatari atopa pawm namu loop taragani pana counter brocket sathaba hokhrei harau thelda national sport university sabagi matangna yamna toina akai atoi thokliba sigi matangda ngasi tungan loop taragani pangi mihut sing yauna mifam pangthokhrei mifam aduda KSO yauna singi loop kayana national highway asida sathariba economic blockade asi ngasi numidang wenang pung mga phawbagi manungda handoktrabadi numidang pung 3 tagi counter blockade sathaba haina warep laukure haina su poksisna makatari atopa paw amanamo pung nifuga nipangi total ban kaukhrei ngasi nungthul Jiribam development organization JDO Jiribam gi office ta pangthokiba pawgi mifam amada matam kuina Jiribam district asigi usa tholda lairiba District Hospital asigi watliba doctor staff amadi khusuk kholai shuna thambiyu haiduna laingakta haijaduna lakliba asi tawbidaba asida penaba phungdokpo oina Jiribam district asida ngasi October 3 ki ahing nongyai hauraga October 10 gi lonaba ahing pung 12 phawba pung 9 gi total ban kauri haina nauna semkiba district hospital monitoring committee Jiribam gi convener M Sadandana paumising unaba amada phungdokrei
mahakna makha tana haikibada jiribam miyam amadi CSO singna matam koina hospital asigi watlibasing pibiu haiduna laknabasu jiribambu atopa amagum khanbiduna leire jiribamgi hospital da transfer tawrakpada ngairiba doctor phawba atopa district singda hek pithokiba watliba marak asidasu atai district singda puthokpa asiguma kaya asi ngasi phawba khangduna leiba ngamlaktabadagi tangai phadana khongthang asi lorakpani Manipur government athuba matamda thabak oina taroktrabadi pung nifu nipangi matungda jiribam imphal lambi de economic blockade su makha tana tawgani haina pawgi mifam aduda phongdokhi ban tawrige manungda lambi de gari senbiganu adubo essential servicing di komthokani haina makha tana phongdokhi loisilakpo oina yamna thamoi sukngai oiba amasum yamna nungaitaba Manipur da thokpa maru oiba paw amaga mayam hapsaramge Urkhul da Chahi manga khakta Ngairiba Nupimacha amada nattaba lichat chatpikhre haidi thaudo asida sienaba miyoi phagatuna October 12 phawba police man lauthakre senariba asigi maming Sanjoy Das Sai kunga manga apokpa Hardan Das Assamgi Silchar gi Duliya khundagini haujikna Urkhul da leibani hairi thaudo asi tha asigi marida thokibani Nupimacha asigi imung manungna Women Police Station Urkhul da wakalakpadagi khudakta case lokhatuna sienariba miyoi tha asigi mangada phagatuna CGM Urkhul da ngarang puthoklaba matung October 12 phawba police remand lauthakibani hainasu makhatana phungduragle paw simatang asa lusinjarage aduga horai nungthinum mayam anaw anaw i paw purakan mayam na suisuduna update tawjarake share lusinjarage. Thank you.